Tabiriba madimideng tabiriba singbo hanba maktada akong sanba thokchomna ikai khumna jabaga loinana taramna okchari. Pharmacy ahanba sin maktada nupa amana lei khara paiduna nongna kan churiba matam asida mongfam tamna lai. Aduga hujik mongfam amada lei asi katli. Lei katliba nupa si kanano lei khidraba si khraba miu asina kanano. Matau karamna si kibano aduga lei katliba nupa asiga si khraba miu asiga kari mari leinaribano haibadu wari asigi loisilakpada aikhoi pumnamakna soidana khangminaragani. Aduga mathangisina simaktada uriba asina Devaras kobo doctor ama mafam khangdana mangkibage missing case amagi matung ina Wilson Jacob Koba Circle Inspector amana lusingba police ki team amana Dr. Devaras ki yumda laktuna magi imong manunggi miyoi singda Devaras ki likhun thina bagidamak wahang pawang chathari. Dr. Devaras ki nupina khomme sir ai chap chaba matam dumadi ningsingba ngamjadre adubu pung nipan gi matungdadi oiramba yai mana aingonda natraga isanu pisida call amatang tawraklamlabadi khangadabani. Police Inspector aduna ado doctor gi nungaina daba yeknaba miyoi singdi leibra madugi maramdana khoina khangba leibra magi chhatra chhatri sing oirgasu patient sing oirgasu masida Devaras ki nupi dugi mabung aduna oina khumlai. Sir Devaras ki yeknabadi amata leiroi sir maramdi mana kanagumba amatada sawba ai ukhidri sir. Masida Police Inspector aduna nangdi kanano nupa aduna khumai. Sir nupi sigi mabung ni ai. Oh adudi nangna magi maramda loina khanglabra ha Devaras ki maramda nangna loina sitnana khangladra aina nangonda hangba nate nupi sina dum paukum pihalo nang matang sida marak thalakano. Sorry sir. Police Inspector adun nupi duda onsinduna amuk hangi paukum piyo magi yengnaba sing leibra leite sir leigani haiba thajati sir. Asumna ngaiha wang pauhung satharaba matungda Inspector aduna lakminaraba mahaki junior officer ani duda hai Amir magi phone adugi location yengo haujimak cyber cell da contact tauko aduga George sir mamangi chayol ani gi magi phone gi incoming call amadi outgoing call details kudimak darkar lai fagani sir masi hairaba matung yumdugi casing amadi akoi beda chatuna khudam changdam oibiyaba kari kari lei haibadu police ki team aduna chatuna yengsile. Masidagi ngayak lairaga nupi amana Devaras ki yumda gari thoksilakpa adu building mathak adudagi police sing aduna ui aduga nupi aduna su mahakna lageba Devaras ki yum aduda police mayam ama leirambaduda gari adu handuna thoge tawi maduda police inspector aduna chang o haiduna makhut khatle nupi adusu imungda changai aduga Dr. Devaras ki nupi duda hangi lageba nupi si kanano Devaras ki nupi adunadi kanano khangdabanina khangba mira haiduna nupi duda munna yengi matang sida lagliba nupi duda oina khumlai anti ai doctor gi hanagi satrini doctor na aibu ngasi ayu maga unanaba hairakpani anti adugi ai mafam sida lakjabani kari problem leibirabage sir. Police Inspector aduna nangi namingdi kari kawi Ritu kawi sir. Oh sengna kumo karamba matamda Dr. Devaras nangonda maga unanaba hairei aduga maga unagadoribisigi maramdi nangonda khangalakpra maramdumadi khangalakpa leite sir. Ngarang numidang si message tharakpani adubu sir message adusu aina ayuktu oina thengnabani aduga aina maram hangi haiduna call tawbada switch off lei sir. Ngarang numidang hai si chapchaba pungsingdi ai amta yengjagi sir. Wafam asi hairaga Ritu magi bag tagi phone adu lokthokuna tharakleba message adugi details adu inspector aduda yenghalle aduga hai sir sida lejare pung 12 minute nifu maridani sir adu sir kari problem leirabage amukta haibiu sir. Ngarang numidang dagi Dr. Devaras mafam khangdana mangkhre adu sigi message si khaktara mana nangonda tharaklibase hoi sir si khaktani. Oh nangsi Dr. Devaras ki hanagi satri ni haiba nangna tamba loikiba pass tokibadi chahi kayamuk sure masigi matungda maram amagi oibi yai mana nangonda call tawrukiba natraga nangna mangonda call tawrubadi leibra leite sir ai hokiba chahi duda pass tawjabani adugi matungdagi di ai maga phone wari sanakiba amata leite sir. Okay fare adudi nang hojik kari kari tawre ai hojik high range hospital da house surgeon si oina leijari sir. Adudi mana nangonda unasi hairakliba nangna khanjaba si oiramba yai haina singnabadi leibra leite sir. Asumna Ritu ga ngaiak wari sanarba matung inspector asina Dr. Devaras ki nupi da amuk onsinduna hangi Ritu gi maramdadi doctor na haikibo wafam kati leibra leite sir. Maga ikhoiga unariba sisu ngasina ahanbani. Anyway Dr. Devaras ki full size photo ama pami masigi matungda
photo adu machanupina lauthokpa changki aduga inspector asina Ritu da amuk hangi college study Dr. Debraj ki mong si kamdawi haidi satra satri singa maga loina bagi mong se sir college tu gi satra khuding magna Dr. Sibu harauna loine aduga Dr. nasu magi satra singbu harauna dum loine sir nanga Dr. gagi marakta karigumba isu amadi laikibra ama hekto oibi ai kaisu thoidokpa laikide sir soidre ko hoi sir pare ado karigumba case ama hek lairakpada ai khoida khangalakadabani ai khoigi number pai ko hoi sir nang haujuk mafum kaidunu leirise katapanada renta aigi imanabi amaga punna leibani sir pare ado nangi full address tuga phone number duga piramaga nang chatkiba yarani asumna masigi matungda Ritu address amadi phone number piramlaga mafam asidagi chatki mathangi sinda Ritu amadi mahaka nungsinariba Sanju makoi ani achapo chafam hotel amada famduna leiri Ritu di Dr. Debraj mangkibagi matangsida ungduna lei Sanju na Ritu da hai Ritu aina nangonda kayaragan haikraba natra nangna numit chuppa ama sumaina ungduna leibase thado o haidana mana nangonda maga unanaba message thare nang sumaram khangnanaba chatlure adubu madi mangkhre karigidamakta mana message tharaklibano aduga mahak hauzik kadaida lei haibasi aikoi su khangdi aduna nangna sigi maram sida khallaga arembada matam manganganu nangna hiram sida aranba amata tawkhibasu leite aduna police na nangonda atopa wahang mayam ama hanglaklabasu nang karisu kiningai oide wafam sida Ritu na hairai adubu masi aigidi ahanba thengnabu oibanina aduda aina chamamnaribadi doctor na numidang du mangkhraga ahing duda matau karamna aingonda message tharaklibano haibasini masi khanmadane aina kokse ngaurise Sanju na hairai aduna numit chupa masi khalaga adum matam mangalaga leirage sinine masida Ritu na hairai aigi su khajiktadi khanbiyuda masigi situation se nangonda natraga nangi nachunupi da thoklagadi nang kari faugani Sanju na khumlai aigi chunupi leite adubo aingonda thoklabasu masigi mi mangkibasida aikhoi karimata yauruba leite aduna aikhoina khangdaba maram sida wakhal waraga nangdongna aidi arembada matam mangaloi adu saruk film yengsi chasilo adu oiradi nangsu wakhal nungairadabane asumna makhoi ani hotel adudagi thoklaktuna film yengba chatki mathangi sinda Dr. Debraj na thabak puba MGM Medical College aduda Police Inspector Wilson Jacob adu mangkhriba doctor adugi maramda khangnanaba hangba lakki aduga mafamdugi doctor amaga wari sanari inspector aduna hairai ngarang doctor ga Dr. Debraj ka punkibasi karamba matamdo oibirabano doctor maga iga punkibasi numidang wairam pung manga minute 15 dagina manga makai masigi manungdu oibi yai haina khali ado Dr. Debraj si karigumba isu singda chenakibadi leibra masigi matang sidadi doctor na khangbiba leibra aina khangbadadi adugumba isudi thoidokpa leikide okay doctor na matam ngahak kaithokpiba thagachari doctor adudi ai amuk yaujarage doctor masigi matungda hauzik sinnasi police station da amuk ulai aduga Dr. Debraj mangchibagi case pairiba circle inspector Wilson Jacob na maki junior officer singda Debraj mangchibagi wa ngangle Dr. Debraj ka loinariba miyoi singamadi magi nupina fongdorokpagi matung inade magi nungainadaba yeknaba amata leite haibani maramasina aina ahanbo oina hainingisi Dr. Debraj bu kidnap tawramgani haibagi oithokpasimade khara neme Amir sir cyber cell dagi magi call gi details adu fanglabra fangjare sir cyber cell dagi fangba data gi matung ina Dr. Debraj ki phone asi numidang pung 3 minute 13 dagi switch off tawkhi sir adugi matungda magi phone adu ahingi pung 13 minute 94 da Ritu haibi nupi aduda message thaba matamda phone adu switch on amuk tawi sir message adu hek thaba loirba matungda phone adu amuk kahana pung 13 minute 94 tabadagi haujuk fabu switch off tawduna leikibani sir haujuk haiba phone asi off leikibana Dr. Debraj ki location asi trace tawba ngamdre sir adu oiragadi mahakna phone switch on amadi off tawramba mafam adu di khangba natra hoi sir madumadi khangjai sir Dr. Debraj ki phone asi kutikana manakta switch off tawkhibani sir masigi matungda Paruthum para hariba chingi range asida hariba phone adu amuk switch on tawbuni sir aduga magi call list dina koi check tawrabra atai number sing thengnaba leibra leite sir magi call list ta yawram leba number sing asi ayamana magi nupi amadi macha nupi gi ngaktani sir aduga atopa number khara di hauzik verify tawnana bhonari sir khara thuna verify tawnana bhono fagani sir aduga Ritu gi number di call list aduda yawram dabra yawde sir aina ningthina check tawjare haukiba chayol anisigi record ta Ritu gi number yawram leite sir Ritu gi yawram liba haibabu ngarang ahing da tharaklamba message adu kaktani sir pare aduga loinana Dr. Debraj na message adu kari gi damakta tharaklibano haibasi athubu matamda khangdokpa tangai fade
ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯤꯕꯁꯤꯅ ꯁꯟꯖꯨ ꯑꯃꯗꯤ ꯔꯤꯇꯨ ꯃꯈꯣꯏ ꯑꯅꯤ ꯁꯤꯅꯦꯃꯥ ꯍꯣꯜ ꯑꯃꯗ ꯐꯤल्म ꯌꯦꯡꯕꯒꯤ ꯁꯤꯟꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯌꯦꯡꯂꯤꯕ ꯐꯤल्म ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯔꯤꯇꯨꯒꯤ ꯔꯦꯟ ꯃꯄꯥ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯁꯟꯖꯨꯅ ꯔꯤꯇꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯃꯥꯟꯅꯕꯤ ꯔꯦꯈꯥꯁꯨ ꯍꯧꯖꯤꯛ ꯔꯦꯟꯇ ꯄꯨꯟꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯥ ꯔꯤꯇꯨꯅ ꯈꯨꯝꯂꯛꯏ ꯂꯩꯇꯦ ꯃꯥꯗꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯁꯟꯖꯨꯅ ओके गुड नाइट असुमना हाइनदुना रितु अदु मागी रेंट थनमलगा संजू सु गाड़ी थौदुना मयुम तमना चटके मसिगी मतुंग रितु सु रेन अदुदा चंगलक्तुना बाथरूम दा इरुजरब मतुंग सोफा दा फमदुना लैपटॉप अदु नमलम बदगे सोफा अदुदा ngathaduna tapna uithaba hauraklamme मसिगी मतुंग दा ngayak leiraga thong अदु मखोल हौना खंगथिन थिलके रितु खंगप्रेक खंगना ममित अदु पांगथोए रितु कीना कीना थोंग अदुगी अहोब अमदगे मपांदा कना लैबनो हाइदुना येंगे कना मत लैब उदबदुदा यामना कीना तपना थोंग अदु हांगदोए अदुगा मनिंग मया चतुना येंगबदा कना मत लैरमदबदुदा इमुंग चंगलक्लगा थोंग लोनसिंदुना कना ओइरमगनी खंदुना लै मसिगी मतुंगदा ngayak leiraga sofa aduda amuk famna famna tapna amuk uithaba horaklame madugi uithaba horakpagi tanja adumaktada thong adu kanna thilai रितु सु ममित खांसिंग सिंगी अदुगा अमुकसु कीना थोंग अदु हांगदोक्तुना मपान द थोक्तुना येंगे तंजा अदुदा थोंग थिलकलेबा मियोय अदु इमुंग द चेंशन खिदुना इमुंग गी मई अदु मुथतके मसिदगे रितु सु इमुंग द चेंसले अदुगा मागी फोन गी फ्लैश लाइट अदुना इमुंग द चेंशन क्रिबदो कनानो हाइदुना कोयेंग येंगलिंगैदा मरुम अमदगी ममाइदा अंगोबु मसुगी माइखुम उप्पा नुपा अमना थांग अमा पाइदुना रितु बु हाननबा होनरमे मसिदा रितुना थादो हाइदुना कोइलाउ लौरमे थादोक्तबदगी रितुना नुपा अदु कन्ना इलमनगा नांथोक्तुना रेन अदुगे अतोपका अमदा चेंसिंदुना थोंगलोन सिंदुना लै अदुगा संजुदा कॉल तवे अदुबो कॉल अदु चलमदे हाइरिबा तंजा से माइखोम उपतुना रितुबु अटैक तोबा लाखिबा नुपा अदुना थोंग थिंदुना लै रितुसु कीबना कपतुना लै अदुगा अमुक्सु संजुदा कॉल तवे अदुबो लाइवक थिबदी कॉल अदु चलमदे तौफम खंगलक्त्रबदा रितु कन्ना लाउना कप्पे ngayak leiraga thong thinbadsu lepkhre हाइरिबा मतमसी नुमिदांगी पुंग 10 तागदौरे मसिगी मतुंगदा रितु पुलिस इंस्पेक्टर अदुना केस अमा हेक लैबगा पाउ हाइरउ हाइबदु निंगसिंगलक्तुना पुलिस स्टेशनदा फोन तौदुना थौदोगसिगी मतंगदा खंगहनके मसिगी मतुंगदा पुलिस इंस्पेक्टर अदु इमुंगी मियोसिंगा चाक चारिंगैदा कॉल अमा लाई चाक चारमबदगी हगुतुना फोन अदु पाइखले हेलो समीर कैदोबु यावरे हा करी अदुदि नंग हुजि काइ लै फरे अदुदि सेक्शन लेयो आई मिनिट 15 गी मनुंग यौरकनी असुमना वारी सानब्र मतुंग पुलिस इंस्पेक्टर अदु मागी नुपीदा आई इमरजेंसी अमा लेरे हाइरमलगा चाक चाबगी मखुट अदु हामदुक्तुना चटकी हौजिक इंस्पेक्टर अदु रितुगी युमदा थुंगलरे रितुना पुलिस ता पाउ हाइबदगे हानना पुलिस खरदि यौरक्तुना लेरमलबनी लेरमलेबो पुलिस सिंग अदुना इंस्पेक्टर अदुदा हाइ सर नुपीसिना हाइरकपगी मतुंग इना वालदा ई खरा तैदुन लेरमी सर ओ अदुदि अमीर फोरेंसिक साइंस की टीम दा कॉल तो सर मखोय हौजिक मफम सिदा यौरक्तुना लेरे सर तंजा अदुदा फोरेंसिक साइंस की टीम अदु संगसिलै इंस्पेक्टर अदुना फोरेंसिक साइंस की टीम अदुदा हाइ विनोद मफम सिंग असगी फोटो सु निंगथिने लो जिथा नांथबा याहुनगुनु victim asina phongdorpui matungina masak khangdaba mioi adu globe uppi haibasini aduna mahaki fingerprint phangbagi possibility di leite thaudok evidence oiba yaba hairgade wall da tairam liba ec khaktani fagani sir ai section hona jage sir masigi matung forensic science ki team aduna e taiba mafam adu section na yengsile inspector aduna ritu da hangi ritu nangonda han anaba honaram liba mioi sigi maram da nang karigumba khara haiba ngamra sir nupa du gi mamai du uba phangde angoba masugi माइखुम अमु उपसेले मसादु खरदि चावी सर जैकेट अमा लेले डॉक्टर देवरासु मसा खरा अदुम चावे जोमिको नंगोंद मेसेज थारकलिबदुगा ngasiगी थौदोक्सिगा मरी सोइदन लेनगनी मसी डॉक्टर दु ओइरमबसु याय नंग करी खले सर डॉक्टर नबो इंगोंदा अटैक तौगद्रने कशु थोइदोकप मरम लैतबनिना डॉक्टर गी सबानगा नंगोंदा अटैक तौरमलिबा मिसिगा मानरिबनिना ओइरमबु याना लै अदो मीदुगी हाइट सी कयामुक ओइरम याय रितुना पाखुम पीद्रिंगी तंजा सिमक्तदा मपानदगी मी अमना थोंग थिलाई पुलिसना थोंग अदु हांगदोक्तुना येंगबदा संजू ओइरमे अदुगा रितुना हाइरई सर मीदुगी हाइट का संजूगा मानगनी सर लाक्दिबनु पासी कनानो आइगा नुंगसिनबु नुपानी सर ममिंग संजू कौई अदुदि नंगना थोंग लोनसिलगा इमुंगदा लेबो मतमदुददी मंगोंदा कॉल तौब्रा होय तौई सर अदुबो मागी फोन अदु स्विच ऑफ हाइरई इंस्पेक्टर अदुना संजुदा अमुक ऑनसिंदुना हंगे नंगी फोन स्विच ऑफ थमलिदि करिगिनो सर अइना ऑफ थंब नते रितुगा अइखोय अनि पुलंबा मतमदुदगी आइगी फोन दो मै यावदबदगी
ꯑꯣꯞ ꯂꯩꯈ꯭ꯔꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯗꯅ ꯊꯝꯂꯤꯗꯤ ꯀꯔꯤꯒꯤꯅꯣ ꯆꯥꯔꯖꯇꯤ ꯇꯧꯏ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯁꯨ ꯐꯣꯟꯗꯨ ꯑꯣꯞ ꯍꯥꯡꯕ ꯀꯥꯎꯕꯅꯤ ꯁꯥꯔ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯝꯗꯧꯅ ꯁꯥꯔ ꯑꯩꯅ ꯀꯣꯟꯅ ꯐꯣꯟꯗꯨ ꯑꯣꯞ ꯍꯥꯡꯕꯗ ꯔꯤꯇꯨꯅ ꯀꯣꯜ ꯇꯧꯔꯛꯂꯝꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯅꯤ ꯁꯥꯔ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯣꯜ ꯕꯦꯛ ꯇꯧꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯑꯁꯣꯛꯄ ꯃꯐꯝ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯁꯥꯔ ꯑꯩ ꯊꯣꯡꯗ ꯊꯦꯡꯖꯤꯟꯕꯅꯤ ꯁꯥꯔ ꯑꯣ ꯀꯔꯝꯕ ꯃꯇꯝꯗ ꯊꯦꯡꯖꯤꯟꯕ ꯁꯥꯔ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯔꯤꯇꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ ꯔꯤꯇꯨ ꯅꯪꯒ ꯁꯟꯖꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯈꯤꯕ ꯃꯐꯝꯗꯨꯗ ꯃꯥꯒ ꯀꯔꯤ ꯍꯥꯏꯅꯈꯤꯕ ꯂꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯈꯤꯕꯗꯤ ꯂꯩꯇꯦ ꯁꯥꯔ ꯑꯗꯣ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯪꯅ ꯏꯟꯕꯗ ꯋꯥꯜꯗ ꯊꯦꯡꯖꯤꯟꯈꯤ ꯆꯨꯝꯃꯤꯀꯣ ꯆꯨꯝꯃꯤ ꯁꯥꯔ ꯑꯩꯅ ꯀꯥꯗꯨꯗ ꯆꯦꯟꯁꯤꯟꯅꯕ ꯃꯥꯕꯨ ꯀꯟꯅ ꯏꯜꯂꯝꯕꯅꯤ ꯁꯥꯔ ꯃꯇꯥꯡꯁꯤꯗ ꯁꯟꯖꯨꯅ ꯍꯪꯂꯛꯏ ꯁꯥꯔ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯔꯤꯇꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕꯒꯤ ꯋꯥꯐꯝꯂ ꯁꯥꯔ ꯅꯣꯛꯃꯤ ꯇꯧꯒꯅꯨ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯆꯤꯡꯅꯔꯤꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯂꯩꯔꯕꯅꯤ ꯃꯤꯁꯇꯔ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯃꯁꯤꯒꯤ ꯏꯚꯤꯗꯦꯟꯁꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯑꯦꯔꯦꯁ ꯇꯧꯔꯛꯄ ꯌꯥꯏ ꯃꯇꯥꯡꯁꯤꯗ ꯔꯤꯇꯨꯅ ꯍꯥꯏꯔꯛꯏ ꯂꯦꯞꯄꯤꯔꯣ ꯁꯥꯔ ꯁꯟꯖꯨꯒ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯅꯤ ꯂꯨꯍꯣꯡꯅꯕꯒꯤ ꯐꯥꯎꯕ ꯂꯦꯞꯅꯗꯨꯅ ꯂꯩꯔꯕꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯟꯖꯨꯗ ꯋꯥ ꯍꯪꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯁꯦꯡꯕ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏꯗꯨꯗꯤ ꯆꯦꯜꯂꯝꯃꯅꯤ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯁꯥꯔ ꯑꯣꯀꯦ ꯀꯨꯜ ꯗꯥꯎꯟ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯗꯣꯛꯈꯤꯕ ꯌꯥꯏ ꯑꯗꯣ ꯅꯪꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯗꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯥꯇꯤ ꯂꯩꯕ꯭ꯔꯥ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯥꯔ ꯑꯗꯨꯕꯨ ꯍꯥꯏꯌꯨꯅꯦ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯣꯛꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯊꯣꯛꯈꯤꯕ ꯂꯩꯔꯒꯗꯤ ꯁꯥꯔ ꯉꯁꯤꯗꯒꯤꯅ ꯊꯥ 2-3ꯒꯤ ꯃꯃꯥꯡꯗ ꯐꯤ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯈꯛꯇ ꯊꯧꯗꯣꯛ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯂꯩ ꯁꯥꯔ ꯅꯨꯃꯤꯠꯇꯨ ꯁꯟꯖꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯕꯅꯤ ꯑꯗꯨꯗ ꯃꯇꯥꯡꯁꯤꯗ ꯁꯟꯖꯨꯅ ꯃꯔꯛ ꯊꯠꯂꯛꯏ ꯔꯤꯇꯨ ꯃꯗꯨ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒ ꯀꯔꯤꯁꯨ ꯃꯩ ꯂꯩꯅꯗꯦ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯃꯇꯥꯡꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯁ꯭ꯇꯨꯄꯤꯗ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯊꯕꯛꯁꯤꯡꯁꯤ ꯅꯪꯅ ꯂꯣꯏꯅ ꯉꯝꯃꯗ꯭ꯔꯣ ꯑꯩꯅ ꯋꯥ ꯉꯥꯡꯂꯤꯉꯩ ꯃꯇꯝꯗ ꯅꯪ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯁꯣꯔꯤ ꯁꯥꯔ ꯑꯣꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯔꯛꯎ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ ꯍꯥꯏꯖꯒꯦ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯁꯟꯖꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ ꯁꯥꯔ ꯅꯨꯃꯤꯠꯇꯨ ꯑꯩꯈꯣꯏ ꯑꯅꯤ ꯐꯤ ꯌꯣꯟꯐꯝ ꯗꯨꯀꯥൻ ꯑꯃꯈꯛꯇ ꯔꯤꯇꯨꯒꯤ ꯐꯨꯔꯤꯠ ꯂꯩꯕꯅꯤ ꯔꯤꯇꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯈꯜꯂꯕ ꯃꯇꯨꯡꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯗ꯭ꯔꯦꯁ ꯇ꯭ꯔꯥꯌꯦꯜ ꯔꯨꯝ ꯑꯗꯨꯗ ꯁꯥꯏꯖ ꯌꯦꯡꯅꯕꯒꯤ ꯆꯪꯈꯤ ꯃꯗꯨꯗꯒꯤ ꯍꯥꯟꯅꯅ ꯇ꯭ꯔꯥꯌꯦꯜ ꯔꯨꯝ ꯑꯗꯨꯗ ꯆꯦ ꯑꯃꯅ ꯈꯨꯝꯖꯤꯟꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯐꯤꯠ ꯇꯧꯗꯨꯅ ꯊꯝꯂꯝꯕꯅꯤ ꯁꯥꯔ ꯔꯤꯇꯨꯅ ꯃꯗꯨ ꯊꯦꯡꯅꯕꯗꯒꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯄꯥꯈꯠꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯗꯨꯅ ꯌꯦꯡꯕꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯐꯥꯏꯁꯦꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯣꯏꯔꯝꯈꯤ ꯁꯥꯔ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯗ ꯔꯤꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯍꯜꯂꯛꯂꯦ ꯁꯥꯔ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒꯤ ꯄꯥꯎꯆꯦꯗ ꯄꯥꯎ ꯑꯁꯤ ꯍꯥꯞꯂꯛꯈꯤ ꯁꯥꯔ ꯃꯁꯤꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯔꯒꯗꯤ ꯁꯥꯔ ꯃꯁꯤꯒꯤ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯌꯦꯡꯁꯤꯜꯂꯒꯅꯤ ꯑꯗꯨꯒ ꯔꯤꯇꯨ ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯅꯪ ꯅꯇꯣꯝꯇ ꯂꯩꯔꯅꯨ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯅꯪ ꯂꯧꯕ ꯂꯥꯛꯅꯅꯕ ꯄꯥꯎ ꯍꯥꯏꯈꯣ ꯍꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯣꯐꯤꯁꯔ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯇꯨꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯌꯨ ꯐꯒꯅꯤ ꯁꯥꯔ ꯑꯗꯨꯒ ꯔꯤꯇꯨ ꯍꯌꯦꯡꯁꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯣꯐꯤꯁꯇ ꯂꯥꯛꯎ ꯊꯧꯗꯣꯛꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯣ ꯑꯗꯨꯒ ꯑꯃꯤꯔ ꯁꯥꯔ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯜꯁꯃꯦꯟ ꯑꯗꯨꯗꯒꯤ ꯂꯧꯅꯅꯕ ꯇꯧ ꯑꯗꯨꯒ ꯐꯥꯏꯁꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎ ꯂꯧ ꯐꯒꯅꯤ ꯁꯥꯔ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯒꯤ ꯁꯤꯟꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯎꯠꯂꯦ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯒ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯑꯣꯐꯤꯁꯔ ꯑꯃꯅ ꯐꯥꯏꯜ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯍꯥꯏ ꯁꯥꯔ ꯐꯥꯏꯁꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯧꯈꯤꯕ ꯊꯥ 3ꯁꯤ ꯃꯍꯥꯛ ꯖꯦꯜꯗ ꯂꯩꯔꯝꯃꯤ ꯁꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯥꯁꯤꯒꯤ 18ꯗ ꯃꯍꯥꯛ ꯕꯦꯜꯗ ꯊꯥꯗꯣꯔꯛꯈꯤꯕꯅꯤ ꯁꯥꯔ ꯑꯣ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡ ꯇꯥꯡ 18ꯗ ꯍꯣꯏ ꯁꯥꯔ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯅꯤ ꯁꯥꯔ ꯑꯩ ꯈꯪꯉꯦ ꯃꯍꯥꯛꯁꯨ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯑꯗꯣ ꯁꯥꯔ ꯐꯥꯏꯁꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯦꯟꯇꯦꯜ ꯏꯁꯨ ꯈꯔ ꯂꯩ ꯁꯥꯔ ꯑꯃꯤꯔ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯑꯦꯗ꯭ꯔꯦꯁꯇꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯁꯤꯗ ꯂꯩꯖꯔꯦ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯐꯥꯏꯁꯦꯜꯕꯨ ꯊꯤꯕ ꯂꯥꯛꯏ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔꯗ ꯍꯪꯉꯤ ꯐꯥꯏꯁꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯒꯤ ꯂꯩꯐꯝꯁꯤ ꯀꯥꯏꯗꯅꯣ ꯁꯥꯔ ꯐꯥꯏꯁꯦꯜꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯔꯦꯟꯕꯣ ꯍꯥꯏꯕ ꯔꯦꯟ ꯑꯃꯗ ꯃꯍꯥꯛ ꯚꯔꯥꯗ ꯂꯩꯕꯅꯤ ꯁꯥꯔ ꯑꯣ ꯑꯗꯣ ꯐꯥꯏꯁꯦꯜ ꯍꯥꯏꯔꯤꯕ ꯃꯤꯁꯤ ꯃꯥꯁꯤ ꯀꯝꯗꯧꯕ ꯃꯤꯅꯣ ꯅꯈꯣꯏꯅ ꯈꯪꯕꯗ ꯁꯥꯔ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯈꯔ ꯍꯩꯕ ꯃꯤꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯅꯨꯄꯤꯗ ꯈꯔꯗꯤ ꯆꯣꯞꯄ ꯃꯤꯅꯤ ꯁꯥꯔ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯤ ꯑꯌꯨꯛꯇꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯃꯤꯅꯤ ꯁꯥꯔ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨ ꯔꯦꯟꯕꯣ ꯍꯥꯏꯔꯤꯕ ꯔꯦꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯔꯤꯁꯤꯞꯁꯟꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯉꯤ ꯐꯥꯏꯁꯦꯜꯅ ꯂꯩꯔꯤꯕ ꯔꯨꯝꯁꯤ ꯀꯔꯝꯕꯅꯣ
room number 107 dani sir. Mana lairagli sidi kayam kuire. Nupa aduna register book adu phaktuktuna. Sir, ai amta yengjage sir. Sir, masi tang taramathoi dagi lairakpani sir. Masi ngarang mafam sida leibra. Masi sir, ayamba matamda magi room ta adum leiba mini sir. Adubu ngarang numidang di ma khara thengna halakpa mali sir. Matamdi chap chaba ningsinglibra. Sir, ai chap chaba matamdi khangjadre sir. Aina phamungda tumba changba matamdudani ma halakpa makhol aina phamungdagi tabani sir. Masigi matungda inspector adu Faisal gi ka adu da changlaktuna Faisal ga wari sanare. Faisal na hai. Sir ai ayukta breakfast sabagi thokpa natana ataiti kari susate sir. Ngarang numidang nang pung 8 ki matungda kaida chali. Aduga nang kaidawe. Aingonda sitna na haigedabane. Ngarang numidang si sir ai theater da cinema yengbu chali sir. Oh, kari cinema no nang ni yengse. Mamingdi sir masterpiece haibani sir. Karamba theater da nor chali se. Sir Simada laiba Pirimedu haiba theater adudani sir. Nangna fiyon from dukan amada mobile camera namnamba thodok adugi matungda nupi duga nang unakhiba leibra. Sir unakhiba leite sir. Soidre ko kari problem leirabagi sir. Aina hangli kum. Sir ai maga amukhana unakhiba leite sir. Oh, nangi driving license ti leibra? Lei sir. Kadai no yengi piro. Asumna driving license adu da yauriba blood group na chungba details kudingmak yengki. Masigi matungda ritu mahaki apokpa mapa amadi sanjuga loinana police station aduda laktuna case asibu pariba inspector aduga wari sanare. Inspector aduna hai aibu thajo numit nini gi manungda masigi maramda akuppa marol adu aina soidana khangalakani. Adu fawadi ritu bu section thamnana ba honabiyo. Masigi matungda sanjuna inspector aduda hairei. Sir Faisal gi maramdadi kari leige sir. Aina magi maramda thijile. Ma hojik bel da tholktun leibani. Adubu hojik chapchana kanana thogalibano haibadudi haibangamde. Adubu masigi maramda kashu thoina warunu. Pumnamak aikhoi khuta leibani. Aikhoina fananab singani. Aduga ritu aina Dr. Devraj ki maramda su yamna kanna thijili. Athuba matamda soidana langla langjin khanglagani. Thoina waningai goide. Aduga ritu gi mapana amuk hairei. Sir yaragadi kitang thuna case si losinbinaba khara kanna amukta honabiyu sir. Masi ai ki request ni sir. Okay sure. Ai soidan honage. Adudi sir aikhoi amuk yaunaba tawjarage sir. Amukta ngai biko. Somna sanju si masak khangbirak pasi kayam kuire. Mapadu khumpham khangdana ngai haklei. Inspector uduna. Oh, yare yare. Yobiba yarani. Ritu amadi mapadu haugatuna chatki. Sanju su chatke tawi. Tanja sida inspector aduna. Sanju, nangdi minute amta ngai ko. Nangi blood group si karino. B positive ni sir. Nangi driving license supiro. Sanju na driving license adu B. Aduga hai. Sir na ibu singnabirira sir. Aina nangbu singnade. Adubo nangi maramda khangbade mathau tai. Darkar leiba singduni aina tawribase. Fare adudi nangsu yobu yarani. Fani sir. Mathangi sinda inspector aduga officer aniga wari sanare. Inspector aduna hojik fawbudi aikhoina Dr. Devraj ki case asi kanana atamnana pangthoklibano haibasi khangba ngamdre. Hojik fawbada numit nini hokre. Aduga hojingna nupi amagi issue ama amuk aina khanbada message tharaklibaduga thaudok anisi mari leinagani. Adubu sir ritu na haibada Dr. Devraj ka makhoi anigi marakta nungainadaba maram leite haibanina adugi sumathakta aikhoina magi call list adu check tobu matamda chingnaba yaba su phangdaba aduga magi loinariba yumlon kaironaba singna haibada su chamna hingba punsi ni haibanina Dr. Devraj nadi thaudok adu pangthoklamgani thajade sir. Phone sida yengo photo sida uribra pasi nufi angang singda crime tawrum loidaba yamna chamba mi mandra magi mong matau si yengbada nakhoi kari khale hairiba nupa si 1967 da magi luhongduna leiminaraba nupi du chahi 16 surakpada cancer na maram oirega nupi du siki magi nupi du sikraba matungda atopu nupi amataga mahak luhongkhide aduga mahakna magi leikhidraba nupi du gi mingda rehabilitation center tarani thoi phangdoki adugi matungda 1979 chahi adumaktada court na nupa adubu sibagi dandi piki karigidamakta sibagi dandi pikribano haibado nakhoi ngaktra mahakna chahi 15 dagi kun fawbagi manungda leiba nupi macha 12 rape tawraba matungda hatke masine khudam ama oiraga yengbada manba haibasiga asengbaga khenai aduna kaidaunungda kanagumba amabu mapal thongi fifam yenglaga achum aran lepkono ritu gi case asida aikhoina chingnaba ahumni haujik leirise number 1 da mangkiba Dr. Devraj number 2 da haujik bel da tholktuna leiriba
Faisal aduga number 3 da Ritu gi boyfriend Sanju makhoi ahum sine sir Faisal amadi Debras aikoina jingnabagi oithokku maramdi aikoida leire sir adubu Sanju bu jingnabagi maramdi leitabra khali sir Ritu ga makhoi ani nungsinari banina rape tobagi chance leite sir aduga sir Ritu na haibada attack torumliba miyoi adu masa noi chawi haibanina aikoina Faisal amadi Debras bu henna jingnafam thoi sir aduga Sanju di masa yamna noiba midi nate sir adubo haribu matamaduda Sanju phone switch off lay aduga aina Sanju bu jingnabagi amata ngairaba khudam hairagade magi laibakta asokpa ama leibesini magi phone du mai yaudabadagi off takre hai adu oirabadi aikhoi oirasu charge tobu matamduda phone du off halaga thamloidra mahakti kawi hairi masini haibiribedusu chumisar aduna masida yumpham oiraga aikoina hojik gari mata laptop yadre aduga amana aikoina chingnaribising asigi manungda thogdok asi kanana pangthoklibano haibisi khangnanabu upai amadi lei thogdok thokpa numit aduda wall da teiram liba I aduga chingnariba makhoi ahungi I asiga blood group asi matching oibra haibadu yengba tangai fade Amir sir hojik Faisal amadi Sanju gi blood group ti fangle aduga Dr. Debras gi blood group athubada khangnanaba honase fagani sir mathangi sinasi numidangi matamne Inspector asi case adu gi matangdu wakal tawduna lei magi nupina ngasai hek halakpadagi ungduna leiriba karigino haina hangbada Inspector asina Dr. Debras mangki bamadi Ritu gi case adu gi matangda magi nupida wari lirame asumna leiringai tanja sida call ama lai hello sir control room dagni sir call tawjargse oh kari leire hayo sir gi station adun konba mafam amada emergency oiba pawma fangle sir sir masi aina sum khanbada kanagumma miyoi amana mi ama kidnap tawba natraga kanagumma kharana tawba mali sir ha kari haiba sir masi nakal ama khakta da leiraga wangang bagi khonjel ni sir mafam dudagi response amata phangde sir ko location di leiba natra hoi sir masi hauji hauji leptana chali sir kari aina khanbada sir makoi se hauji gari thawu mali sir okay fare adudi mafam dugi chap chabadu aingonda hairo aduga makoina wari sabagi call adu aingonda connect tawro fani sir sir makoina hauji hauji chalibasi kutikanam ilapara lambi dani sir asumna call adu connect tawroduna hauji inspector adu harib lambi adu da gari adu yamna kanna thawdun lai aina hauji leiba junction sigi karma lambi danu satoise oi thangba lambi dudani sir okay sir makoina hauji leiba apikpa lambi adu oi thangba lambi duda meter kunthra chalaga thenagani sir okay phone da hauji on tawriba natra hoi sir adubu network ki issue khare dilai sir fare adudi makoi wari do aingonda connect tawro fagani sir asumna call adu connect tawraktuna ngangnariba khonjal adu tarame aina hairiba lambi asida gari du thaw ai nang wa ngangano gari du wa ngangdana thaw gari gumba nang wa nganglagadi aina pariba surgical blade asina nangak samaduda lenthatuna nang hatkani asumna ngangnaraba matung khonjal adu takidre aduga inspector aduna control room aduda amuk wari sai haujigaina saliba lambi sida makoi adum leiriba natra hoi sir lambi duda meter chani muk chalaga church ama thengnagani sir adugi matung leiriba church adugi yet thangba lambi dudagi chumna chalaga thengnargani sir sarna salibadu mafam du yogudaba yamsilaktri sir kilometer ani muk chalaga soidana thengnarni sir okay okay atopa timda mafam sida lakna pau piko aduga ambulance hai ko hoi sir ai pau pijarge sir asumna control room dagi hairakpagi matung inna kilometer ani muk gari thorba matung inspector adu mafam aduda thongkirame mafamduda Sanju gari ama khamdun leibadu thengnarami aduga Sanju da hange hayo thogdoksi kamdongnano sir ai hayeng Chennai da chatnanaba ai ngasi ahing yum thadoi sir aina gari thogduna chatpa matamda nupa amana aigi gari adu khamna bhairaki sir aisu gari adu khamduna kaidorabage hangbada nupa aduna mahaki gari adu yakhidre aduna matek amata yauraki haiduna aigi gari da tonglaki sir aduga gari adu ngaiak thorba matungda nupa aduna magi ming Debras kawi mahagasi doctor ni haiduna masak taklaki sir madudagi aina gari adu khamduna police ta phone tawduna wangang badi yadabanina phone adu makhada thambani sir madudagi mahakna pocket tagi surgical blade ama lokthoraktuna gari adu thaw natrabadi aibu surgical blade aduna aigi khorida lenduna hatkani hai aigi khorida surgical blade adu thammi sir madudagi aisu tangai fadana mana takpa lambi duda chatki aduga ngayaki matungda aiga nupa aduga khara muknarakpadagi gari adu lambi gi nakal amada thawjinduna ai ngaiak wakhal maki sir aina gyan khara laktuna mikap tholkpa matamdadi nupa adu su leiramdre sir oh nangna mabu gari tongalagdibasidi mafam kadaidano sir Berinthonam police station gi manaktani sir police station duga kilometer amamu lapnagadaba mali sir mafam duda magi car adu yadabadagi khamdun lehui habenatra hoi sir gari dugi masudi gari du sir blue color ni masigi matungda mafam maduda yawraklaba police ki team maduda inspector aduna amukhai George
sir car do hari bom from do chalaga tiruso aduga gari do Dr. Devraj kira natabra haibu confirm to aduga Sanju da amuk hairei Sanju Ritu gana khoi ani si mana target tawa male adubo masigi maram simade khangba ngamdre adu sir Dr. Devraj nadi Ritu khaktani masak khangliba aidi mana khangba sunate aduga aibuna karigi maram haibabu nang su Ritu gana khoi ani mari leinaribanina masigi sumaram oiramba yai nangi yum sidi kaidano Kanjira pili dani sir mana hujik kari khalibano haibasi aikhoina khangdabanina section layo aikhoina mabu fangju fawbari officer anina nangbo ngak selangani sir mak soidana amuk lakhiba yai sir adubu aibu police na ngak sendur leirabadi maksu pak laglaro sir aduna masigi case asi loiba nairaroi case asi athuba matamda loisinduna mahusagi punsida tangdu laitana hingbado ai pami sir adubu nangbu ngak sendana thamba haibasidi risk ti khara wangi adubu hujik oinadi nangbu aikhoina yum phawu thingani sir athuba matamda mabu phabiyu sir ai sumaina akiba amaga loinan hingbase yam wai sir thoina wagano aina mabu athuba matamda fangnana bhonagani aduga nangna karigumba ama hek leiba matamda aingonda call tawro hoi sir thank you sir asumna police ki team aduna Sanju bu yum fawba thilaki masigi matungda Sanju na Ritu da call tawraki aduga Ritu na kome hello Sanju nang hauji kaida lege Sanju na hai Ritu ai wa haige nang ta sengna college tu dagi thadoklaba matungda Devraj ka amuk tu unakidabra Ritu na kaidawrabage Sanju nang na du hangidubo kari problem nairabage aina hangi sidu kumuritu asengmani Sanju ai maga amukhana unakide adudi nanga tinaba namanabi singnaga aikhoi ani mari leini haibasi Devraj ta haikiba leibra aina haibadi Devraj na mato karamna ai khangnibano sini Sanju adubu aina mato karamna khangdoino nangi leiriba problem se karino Sanju phone du thamki aduga mathangi senda amuk police station da Inspector Wilson Jacob ka mahaki junior officer aniga case sing asigi matangda wari sanari Inspector aduna hai aikhoina hojik Dr. Devraj ki gari gi fingerprint ka Sanju gi gari dagi fangba fingerprint ka ani asi matching oi maramasina mi hanaba honarambagi case amaga magi mathakta ikoina charge tawre ngarangi thodok adudagi masima clear ore number 1 da Sanju amadi Faisal aikoina chingnadre maramdi Faisal de hojik police ki ngak senbagi manungda leibane aduna masi mana oiroi number 2 Sanju gi statement ki matung inna Devraj si mangonda threaten tawramba misak amane maramasina Ritu de attack tawramba dusu Devraj na oigani wafam sida officer amana amuk hairei adubu sir Faisal si aikoina ngak selaga leiba makti nati adu khakta sunate sir Ritu gi thodok thokpa numitugi numit marini gi mamangda Faisal si bail da tholkibani sir aduna hojik fawbadi Faisal bu case asida involved tawdi haibasi haiba ngamoi sir Inspector aduna nang na haining si Sanju de attack tawriba mi sina Dr. Devraj ni aduga Ritu de attack tawriba mi sina Faisal ni sini ne sir madumakti chapchana oigani haibadi nate sir adudi kari masi oithokpagi changdi yam wangi sir madu oibadi yai adubo practical oina tawrokpa matamdadi madu chance khara nemi asumna wari sanaringaida police amana case asigi forensic science ki report puduna changlei report adu yenglaga Inspector aduna hai masi attack tawromliba miyoi adugi blood test ki result ne masida blood group chap manaba aikhoina chingnaba amalai aikhoina collection tawbagi matungina Sanju gi blood group asi B positive ne Faisal gina O positive Ritu su B positive ne aduga Devraj ki blood group asina AB positive ne thogdok thokpon mit adu da fangliba wall da tairamba attack tawromliba adugi blood group su AB positive ne attack tawromliba mi dugi E aduga Dr. Devraj ki blood group ka ani asi matching oi Ritu da su message tharamlaba matungda attack tawbone aduga Sanju da su mana ngarang attack tawrambanina aikhoina case asigidamak Dr. Devraj bu confirm tawi aikhoina mathangi ahenba crime ama tholktringaida mabu athubu matamda fagadabane Amir sir Dr. Devraj ki policy hausimak TV channel singda pause singda social media da hapnanu pau piko aduga mafam khuding maktasu che thetokadabane funny sir masigi matungda Dr. Devraj bu wanted lawbagi policy lambi gi mafam khudingda che namduna thetoki tongan ba pause singda hapki TV channel singda social media da khanghanki mathangi nongan bagi sinda utlibasi Ritu gi yumdani Ritu do pung nipan tarab fawwa tumba hogolatre haiduna mamana Ritu bu magi kada hogdokpa changlai mamana changlakpa matamda Ritu phamungda tumlamde masidagi imungi tongan ba washroom na chingma mafam sing thibada Ritu adu fangkide Ritu gi mapalna call tawduna yengbadasu Ritu gi phone adu switch off leiramai masigi matungda amuk Sanju da call tawduna hangbada Sanju su Ritu gi maramda khanglamde masigi matungda amuk ulibasi Ritu gi yumdani Ritu gi mama mapa amadi Sanju bu police inspector adugi tim aduna wahang pauhang chathari Sanju na inspector aduda hai
Sir, ngarang aingonda attack torambagi thokiba thokdok aduna maram oiraga wamanbadagi ngarangdi Rituga aiga phone wari kuina sade sir. Matangsida inspector adugi junior officer Amirna inspector aduda hai. Sir, aina Ritugi call details ki paulog jaba matamda Ritugi phone asi ngarang ahing nongyai matung pung ama taba matamdagi off laikibani sir. Phone switch off tokhiba matamdu mahakna aroibo oina laikiba location si yum simaktadani sir. Aduga magi phone adu switch off tokdringi mamangda number ani call lakhi sir. Pung 8 minute nifu marida 9847 717102 hariba number asina call tawraki sir. Adugi matungda amuk pung 10 minute kuntra manga chatpada 9846869095 hariba number asina amuk call tawraki sir. Ahan bagi number asidi Sanjugi number ni. Aduga aroi bagi ani subo ina tawrokliba number asina Dr. Debraj kini sir. Amir sir, Dr. Debraj ki call location di fangra. Hoi sir. Mahang na call tawbo matamduda mahang na lairibasi Begamon village office tani sir. Madugi matungdagi di off laikibani sir. Oh, adudi haribu mafam dugi anakpa mafam amadadi Ritu si soidana leiramba yai natragana makhoi ani pun leiramba su yai asumani sir. Aduna signal fangliba location aduda kupna thijilu. Hoi sir. Aduga Sanju aikhoina mabu fangdri fawbadi nang sumi kupsidagi hauna hena section layo. Fani sir. Pare adudi aikhoi athuba matamda fangnana honage. Masidagi Ritu mafam khangdana mangkibagi pawasi tongan media singda haptuna sinba thungna khanghanki. Aduga mathangi sinda Amir amadi inspector adugi yumda wari sari. Amir na hai sir, aikhoina thijanjabada Dr. Debraj asi hospital marida thabak tawi sir. Patient kharada mahakna sexual harassment chatharambagi damak hospital management na mahakbu tanthorokiba lei sir. Adubu kanagumba amatana magi mathakta official oina complaint torokpadi amata leiti sir. Adugumba magi thabak sing dugi damak Ritu bu kidnap tawu oirambasu yai. Ritu na di maga doctor gi marakta karigumba issue amata leiti hairi. Adubu mahakna kibadagi haidoktabu oirambasu yai. Doctor amadi Ritu ani gi marakta natragana atopa satra singagi marakta kari leibagi habigi matangda aikhoina yamna kupna investigation tawu mathau tai. Mathangi sinda police station da Amir na case amagi file ama paiduna changlaklaga inspector aduda pi. Sir, masi CRPC 174 suicide case amagi FIR ni sir. File adu inspector aduna faktok tunu yenglingaida call amalai. Hello, kanano sibo? Sir, ai Ritu ni sir. Ai bo amukta mating pangbiyo sir. Okay Ritu, tapto. Housing nang nalerisi mafam kadai dano. Sir, aisu chap chaba mafam di kadai dano haiba khangba ngamde sir. Sir, ai bo mana soidana hat kharni sir. Please ai bo amukta kanbiyo sir. Ritu, kaisu wagano. Tapto, phone sikakano. Nang naleribong mafam si chap chaba haiba ngamdrabasu mafam dugi nang na ubada karigumba karadi nang haiba ngamra Ritu. Masigi matungdagi Ritu gi khonjal adu takidre. Phone adu su kakre. Madudagi inspector aduna control room da yamna thuna call adu tawi. Hello Rasid, aigi phone da aroi boina call tawroklamba number adugi location amukti yengu. Yamna thuna haujimak masigi matungda phone number adudagi fangba location aduda inspector adu gari thaudun lai. Mafam adu yaurabada Saba loisindaba floor amagi mathakta Dr. Debraj adu yot amana mathabakta fauna lengduna thinduna siramba adu thengnakhi. Asiba adugi nakaldana Ritu du kaptuna leirame. Inspector aduna Ritu da hai. Ritu taptho pakhat kanu. Haujikte aiko yoruklabanina nang kudong thiningai oidre. Hayo thaudoksi matau karamna thokibano. Masidagi Ritu na thaudok asigi matangda wari saba hauraklame. Sir, Dr. Debraj na aibu tungda khutpun batanatana wa ngangdanabani haiduna chinsu punsinki sir. Mana khara lapthokna leiringi tanjaduda aigi phone du aigi manak nangna thambu ubaduda aigi khutpuliba thori asi tungda leiriba yot aduda taktuna thadakki sir. Adugi matungda switch off toksilaba aigi phone du hangdoktuna aina sar da pau phaukribaduni sir. Adugi wari sanaringai tanjaduda doctor na takibadagi aigi inakta changsillaklaga aibu hatnanaba honarakpadagi aisu thawai hingnanaba haiduna mabu kanna inkhibani sir. Mahakna turiba mapaduda yot ama leirambadagi yot aduna thinbadagi doctor gi thawai se mangkhibani sir. Asumna Ritu na wari adu leiriba matung Sanju su mafam asida lai. Inspector aduna Ritu da makha na mukhangi. Ritu matau karamna Dr. Debraj na nangbu mafam asida purakkibano. Sir, mahakna aingonda numidangduda call tawrakpani sir. Aduga maru oiba tangai phadaba ama leire haiduna aibu yungi mapanda pung ama tabada unanaba hairakibani sir. Magi wadu tarabadi aikhoi kanamatada amuk hana attack tawduna awaba piraroi hairakpani sir. Aduga karigumba mana haibadu yadaduna wafam asi kanagumba amada hek khanganba matamda Sanjuga aikhoi ani hatkani su haira sir.
ngasi numidang sanjuda thogan khriba thawdo dusu manani hairaki sir masidagi aina aikhoi pumna makki safanaba matungda amukhana attack tawruktrabadi haiduna aina masina phagani khanbadagi magi wafam adu tangai phadana yakibani sir okay pumna mak ai khange ado nang hauji hospital chatuna nasadu yengthokpagi tangai phadab legadra sir ai isana care lojakibani na chatrasu yani sir aduga sanjuna inspector aduda amuk hairei sir rituna hujik thawai wari base atai gi nate sir doctor debra si magi makhutagi si khibu oibanina adugi ni sir aina fana basingani FIR aduda masa ngakthok jana na bahona bada leikhidabani haiduna mayek sengna pangani masigi damaktadi dandi phangningai oide hujiki thawdoksi thokrabanina pumnamak fanana basinba tabani thoina waruna asumna hairingai tanja sida police amana mafum adudagi nupigi photo ama khunduna inspector aduda pirame photo adu yengbada inspector aduna ningsinglaki suicide case amagi FIR file aduda yauriba photo aduga chap manarame inspector aduna sanjuda hana hangi photo sina khoidagi tahobra aduga rituda amuk yenghanduna hangi photo sida uribana PSC masa khangbra masidagi rituna photo adugi maramda wari liba haurai sir numitu sanjuna aibu numidang gari tonghanduna puruga lambi da khamduna photo asi aingonda piduna nupi asigi maramda hanglaki sir masigi photo sigi amadi doctor dugi maramda aingonda hairo nangna karigumba hairak taba taragadi ai afafata khantadana thabak tawrukpa yai ritu ai khange photo sigi maramda nang karigumba kharadi khangi haibasi ha photo si nangna mafam kadaidagi phanglakpano sanju ritu hauzik madugi matam leite aina kona photo sigi maramda haigani hauzikti nang aigi paukhumdu da piyo nang mabu ukhraба natra ukhre sanju photo si sangitagini aikhoi ani medical college ta punna taminar khibani aiga hostel gi room amakhakta da lemina khiba aigi luna tinaba imanabini o fare adudi lopi siga nakhoi aniga gi marakta natraga doctor devraj gi marakta karigumba thogdok khara thokiba lebra college ki campus ta obi ai natraga na outside ta obi ai ritu aingon da lot kanu wari singdo aingon da sengna liu ai bunangna apangba mi amoina khangano sanju nang hana amukta di hayo photo si nangna kadai dagi phanglakpano sanju aina nangwanda haikre haujing madugi matam leite haidana ritu haukiba matam singdagi hauraga ngasi fawo nang aisi apangba mi ama oina khalla male nang haujik aikhoi ani punna siba pamra madu pamdrabadi thokiba thodok singdu yam thuna hairo phare sanju nangna adu yorabadi ai wari singdo nangonda hairage thoki karigumba thodok khara thoki aina masi amuk hana ningsingba pamdrabani aina wari singdu nangonda haibu matamda nangna ibu kari oina khanki kadagi haibadi ai khangde sanju adubu ai haibadi hairage sanju nang ningsing libra aina mamangda haukiba matam kharada akiba amaga loinana leikibado matamdu ai achouba awaba ma plantheng nakibani aina masi haidokpada yamna kiriba sisu karigino khangde aina medical college ta tamlingai matamduda college taminaba yamna phatraba mioi amaga mari leinarubadagi ai pregnant oiki aina tawkhriba aigi asoiba du yumgi mioi singna khangkhrabadi kari oigani khanduna tangai fadana solution fangnanabagi damak ai college adugi professor gynecologist doctor amaga tanaki leiramliba doctor ado atai kana sunate doctor devrajni tangai fadana abortion toba adu yarki adubu mahakna wafam amadi hairaki hospital asida thabak adu pangthokku matamda risk kharadi wangbanina guest doctor quarter da oina pangthoksi aduna nangi mateng pangnanaba namanabi sangita puraga ngasi pung 3 taba matamda mafamdu da lao hairaki aina doctor adu da wari asi atopa kanamata da aina khangan ba pamde haina haibani adubu doctor aduna sangita bu puraknaba kanna hairakpadagi sangita masana yaningtana aina namduna mahakpu puraga haina khiba matung ina pung 3 taba matamda guest doctor quarter da chatki abortion tawraba matung chatlagi haiduna chatke tawbada doctor aduna sangita di minute 5 da ngai kho haiduna hairaki sangita di mana thilaklage nang chatlamo hairakpadagi ai hostel gi room aduda halaki adugi matungda pung 3 muk leiraga TV channel amada sangita suicide tawduna sire haibagi pau taki pau asi hekta baga aina doctor devraj ki manakta chatki aduga sangita bu hatpagi pau asi police ta natraga mi amada pau he khangan bada aigi abortion tawbagi thawdok adu yumgi miyoi singda khangan gani hairaki masidagi aisu aigi asoiba aranba thawdok aduna maram oiraga doctor devraj na sangita bu hatpani haibasi losinduna ngasi phawba laki miyamdana sangita masa matomta suicide tawduna sibani haijinki madugi numit adudagi ngasi phawba ai nongmata mapung phana tumba yakidabani sanju nang amuktadi haibiu photo sinangna mafam kadaidagi phangbono sanju nangna wakhal khara khantharam labadi soidana khanglamgadabani nopi siga iga kari mari thokni haibado adudi nang sangita gi mane ai sangita gi mabungni
asumna hairaba matungda gari adu thauduna hanana mahakna Dr. Debraj bu phaduna thamlaba mafam amada aibu puki forensic science ki timna thijinbada mahaki fingerprint laitana naba surgical glove ama upsinduna aibu su mafam duda khut amadi chin punsinduna thamki sar aduga sanjuna Dr. Debraj ta wafam kaya marum hairai aina tawriba thabak asida karina achumbano aduga karina aranmano haibadudi haibungamde adubu Debraj nangna tawkhriba achobu naral adumadi aina kaidawnungda ngak piba ngamloi nangna minungsi leitana hatok pikhiba singamdana wana sikiba thawai adu aigidi amatta ngairaba ichanupine masina maram oiraga nangbu hatpa haibisu natana aiki atoppa option amata leite kanagum amatana masigi clue asi puthokpa ngamdana nabagidamak aina matam yamna changna nangbu hatana bagidamak plan tawduna lakhibane aigi ichanupi sangita leikidaba numit adudagi paraga ngasi asi numit chahum humpumapani sukre 369 days adugaritu nangsu mamangda thokriba thokdoksing adugi wari adu khangjilo ai haige Dr. Debraj mangkhre hairibasi aina mabo hospital dagi yumda halakpagi lambida aina gari khamduna aigi gari tonghanduna mafam asida numit adudagi ngasi fawba mabu phaduna thamlakpani lambida khamduna thamlamba Debraj ki car aduni police na phangkribado masigi Debraj mangkibagi case asida nangsu yaurabadi police na khangdaba mawngda mihat asi chathaba yagani khanduna nangsu case asida chenanabagidamak aina Debraj bu phaba numit adugi numidangda paru thum para mafam adudagi Debraj ki phone sizinaduna aina nangonda ayuk pung 10 da unasi haiduna message adu aina thakibani adugi matungda Dr. Debraj nangbu attack tobu lakpa mananaba aina numidang ama mai khomjinduna nangbu kihanba lakhibani aduga Dr. Debraj tagi mangjongna lawduna puba I adu aina wall adu da taisilambani Dr. Debraj bu case asida achobu chingnaba miyoi ama oinana bagidamak madugi evidence oinanaba nangna kanna ilakhiba adu da wall da thengjinbadagi aigi laibak adu khara sokibani madudagi circle inspector aduna aibu chingnaba hokibani adu numit adu da nangna aigi damak haikiba nangi wahai kharana aibu chingnaba hanthaki aina ningthina plan asi tawduna athuba matamda Debraj bu hanana bu honabani adubu numit adu da nangna faisal gi wafam ama khangawdana hawdorake adubu faisal di masida magi maran amata leitabane masidagi aina police na faisal gi maramda thijinba adu tokhinanaba faisal bu chingnadana bagidamak Dr. Debraj na aibu attack tobu saduna Debraj ki khonjal saduna police ta call tawduna khonjal adu aina tahan khibane aduga aina samjin sajin bu wafam police ta hajin ki aduga Dr. Debraj nangbu kidnap tobu manana bagidamak nangbu mafam asida puraktringda aina Debraj ki phone number dagi pung 9 minute nifu mari da call tawkhibane adugi matungda begamon mafam aduda Debraj ki phone puduna pung 10 minute kunthra da ai yorke aduga nangonda haikibado aingonda halaga call tawrakanu pung amada aina nanga mapanda unana ba haikibane adugi matungda aina nangi phone adu switch off toksinduna nangbu su mafam asida puraklibasini masi aigi plan amagi damangni aina nangi asengba masagase sangitana nangi maramda haibadagi nahana ukrabani nangna maram orega sangitabu hadan kibani adunani aigi plan asida nangbusu sijinnaribase ai khangi nangna hakthengna sangitabu hatpadi yaukhide aduna nangbudi aina haloi aina hairisi yau Dr. Debraj na nangbu rep tongnana bu honar ko matamda nangna nangi nasanga thokchana bagidamak mabu inbada yot asina thinduna sijabani haina police ta khunggadabani inspector adu call to aduga nangna mangonda ai Dr. Debraj na hatkadore aibu amukta kanbiu haiduna kaptuna haigadabani adugi matungda nangna kanna lauduna phone adu kakthakadabani madugi laubgi tanja aduda nangna mabu inkiba mananaba Dr. Debraj bu tanja dumakta aina yungduna leiriba yot asina thinduna hatkane sir asumna sanjuna aingonda wafam asi hairiba matungda aina sar da call adu tawkhibani aduga aina lawba tanja adumakta da sanjuna mabu yot asida thinduna hatkibani sir aduga aina phone adu kakthatpani sir masigi matungda Dr. Debraj ki asiba hakchang duga aiga thamlamduna sanju mafam asidagi chatkibani sir masini sir thawdok adugi amadi photo adugi asengbu wari hairagadi sir asengbu wari singa siliriba matungda ritu amadi sanjubu yumda halanki halakpagi lambida ritu gi yum yorabada sanju gari adu khame aduga ritu da hai kumo aina harisini kumo di kumo nangna aibu thamoi sengna nungsi haiba ai khangi adubo nangsu khangu nungsi khraba thawai ama mangkiba kaina khibada kayamuk yamna chaina fawage haibado mamal yamluba thawai ama nangna maram orega mangkibada nangna mari makhong karisu phongdoktana losindun thamkiba nangi achobu narana aduna maram orega nangbu aina ngasidagi natomta thatoklabane masina nangi naral adugi chairak oijaro ngasidagi nangna aibo amugan unana honarakano mikup sidagi aigi thamoidagi nang mangkrabane asumna haiduna ritubu thamlamduna sanju gari thauduna mayum tamna halaki aduga masigi matungda sanjuna sangitagi mongfamda chatuna machanupigi leikidraba thawai adugi mafamda leikatuna sangitabu ikai khumnaba utki
ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯁꯛ ꯈꯪꯗꯕ ꯑꯉꯛꯄ ꯐꯤꯂꯤꯡ ꯑꯃꯅꯤ ꯑꯉꯛꯄꯗꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯐꯤꯂꯤꯡ ꯑꯃꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯒꯤ ꯅꯨꯡꯁꯤꯔꯤꯕ ꯑꯃꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯅ ꯎꯍꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅ ꯅꯨꯡꯁꯤꯔꯤꯕ ꯕꯤꯁꯛ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯑꯔꯣꯏꯕꯗ ꯋꯥꯍꯪ ꯑꯍꯨꯝꯈꯛ ꯍꯪꯅꯤꯡꯉꯤ ꯁꯨꯞꯅꯒꯤ ꯋꯥꯍꯪ ꯑꯍꯨꯝꯈꯛ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯨ ꯂꯦꯞꯄꯤꯌꯨ ꯀꯅꯥꯅ ꯀꯅꯥꯗ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯄꯥꯝꯁꯤꯟꯕ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ ꯑꯁꯨꯝꯅ ꯐꯤल्म ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯐꯤल्म ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯁꯤꯟꯕ ꯌꯥꯕ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯑꯀꯣꯡ ꯆꯥꯟꯕ ꯊꯣꯛꯆꯣꯝꯅ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ